Honorable Minister Govindas, Hon'ble, the Honorable MLA Shanti, aduga media gi silna mayam punamak hanada mayambo taram nokchuri to manipur gi oireba situation sita koi sum matam gi oireba phibam se koi prajada thamba khangminaba mathau tai tangai phadi aidana media gi silna sing khutangda asigi press meet si kokjabani ahanba da koi ngarang thokhiba koigi Soshanpur gi thokdok adugi mamangda thokhiba koigi Singarel gida nomai lakpagi thokdok aduga Manipur MPTC da amuk langamai tawbagi thokdok madra leikidaba aduga nahangi Soshanpur da thokpa thokdok da leikidabasing gidamakta ikoi nungaitaba mongok aduga thokdok tu akoi akanba mongda sarkar ninda tawi government ama leibagi state sigi law and order ngangana bahonaba public ki property amadi life kanana bahonaba si tangai phadabai khoigi primary duty ni government ki adugi mailena nahan MPTC thokdokta rupa macha ama leikide ama nisoi adagi Singarel gida tawnaba thokdok tu da akhoi singneba leibadagi IRB gi personal tariat akhoi khudapla suspend tawi similarly nangi Soshanpur gi thokdok tu da mamangda thokiba thokdok ka da SP duna magi personal singi marakta discipline maintain tawnana ba duga state sigi oiba organization sigi oiba dugumba sipo emo oibagi magi sabsaba firef lainanabagi sipai ama suspend tawbada adugi tawro matungda oiraiba phibam asi yamna akhode nungnangba madi condemn tawningai oiba machak leibadagi ni khoina asigi press message kaujari si madugi da leiba moige da function tawba ITLF heba kanana kramai tawba semino khangdaba nga ki paksem da semagi mong da lupsi semaga akhoi SP dubu kihanba pung kunmari ultimatum piba adui matakta social media da miyo yamana SP dubu hat kadabani gaidana tawrakpa bambang hauzel haidana tawrakpa sugumba akhoi law enforcing agency singda aduga government gi official singda sumaina yam sathina ki helakpa tawrakpa potse khoi government taraina logde hujiki mangonda ki helaiba hatkani na ki helaiba bambang hauzel asigi matakta de khoi FIR ma case file tawkre aduga loina na namitu da DC office mai thaba aduga Indian national flag ekoi na thawai de hena luna tawjariba Indian national flag chingthaba aduga makhada khongna netna ba tawba suguma yamna nation bu insult tawba thawong singse koi taraina logde aduna hairiba mada thokriba thawdok tugi ekoi magistrate inquiry ama Soshanpur gi su aduga Singarel gi amadi MPTC gi yauna tongan ba magistrate inquiry ani tawguni aduga madaida negligence from anybody or anyone madugi du torkana koi sabsaba ain gi action logani aikoina SP amada number IPS officer amada sonamagi duty tawrubugi pung kunmari gi manungda famdu thadokadabani DC ju chatkadabani ka haina tawrai report lawlessness sarkarna kuina yengaga leipna moy hanadagi ekoi khangna una asok apan mission praja sing yawni haidana koi government sathina restaurant or galakpane last 8-9 months ekoi kuthongna baya bakaya phaba ya bakaya punba ya bakaya adu koi gi email ngakani ko chingda su tamja su leiriba sing sisil na ngakani ko koi gi praja ngakani asopal yauna ba phate ko har kanda maximum restaurant or koi lakibani aduna objective hairiba tawreiba oireiba phimsi moigi intention si DC office mai tharaiba maram karigino DC gi banglo mai tharaiba karigino sauna bani SP na suspend tawgi saubni hai sugumba yamna hidden agenda leiba manba mawongi thaba inghang tostar pochina koi magistrate inquiry si tawna ba war decision lobani similarly somdasu valley gi idasu Singarel gida tawriba potsi kramaina no koi mafam khudimakta CRPF deploy tawrabani nomai khulai leiba mafam punamakta CRPF BSF deploy tawrkanda or secure oiba jagada thambai hana already koi instruction pigraba pone madugi instruction du ilambra haimna singba yengnana ba
Madugi posak tuni ekona lakhotcharai se aduna the government and the right thinking percent peoples of the state and the country will be fully behind the IPS officer, SP, DC, moigi taururiba niyom sumna tawba thabak sing adugi damakani moigi behind akoi punamak lay lepkani haibasi mai mayam na khangan jage aduga moina tawkhriba thabak thawong adu kramai tawgana tawbano laikhidaba soiba tawriba mayam se nungaite angang singbu naha singbu misguide tawriba thawdok tugi thokadaba mung ani muki mamangda yamna respected ai maming matha paloroge yamna honorable masana elected oiraba leader ne haibani pamana tweet tawi karamba tweet false tweet inside taw hairiba tampakta nongai lakhibadi or tampakta du tawbadi suspend tawde whereas tampakta nongai lakhiba natraga nongai lakpa lakpada koi chap chaba action tawri laigidaba ani hum yaukre aduga police suspend taret ni husik tawri ba singari lis madum mayam du namsal laga tampa hilam di valley gi divisive politics anara kanda valley dadi tawde aduga singdadi sumain tor kanda SP sina tawre haiduna yamna insight tawba khangjadaba praja na ha singda sawhanba adugumba gi tweet ma pung 9 ga minute 38 chappa matamda madugi tweet tu gi matungda gathering si henkala kanda hariba thokdok si thokibani nisham praja kaya ki punsi mang ki ba office mai tha ki ba or militant oibe ai mission oibe madu dia subject to the koi gi police verification la ka na madu gi khangani adu ga sigriba singdu muti koi mi nga tani na koi site gi nuai ti hai bu mi government gi site gi thami adu na madu dai da madu gi thokdok du thoknar ba insil liba twitter tawro kan da mayam da insight tawri ba madu dai da koi responsibility fix songana ba koi state government ki side ki magi mathak to so koi matik sabe FIR file tawna na bagi koi sem sare ado sumaina social media gi namba ngakta ni do ngakang namba ga wahi amani hai gi baduna madugi consequences kari no have si khang da boi mong da yam responsible masana masa responsible mean and low leader kharana tor posi kwai gi lai thibani adu bo koi law blend leibanina madugi lo aindugi makhada chapchaba koi action lokat kani haidana sumaina ai okiba thokdok togi koi tentang na thamjage aduga koi mafam amata da state ki security nation ki security da thingna koi amata compromise soroi hujik sugnu da ngarang handagi chathraiba port ekoi ahenba force hajanna koi ngarang nungdang nongalamdai dagi koi both side sugnu area amadi hariba lolen phai gi area bomb to kapoi hariba jaga sigi pham koi operation to honkhre bombing operation chathari loine na makoina sugnu gi area da tariba bomb si koi forensic ki aduga senior police officer sing thajala kanda karam makhal gi bomb no chathariba Khanabasi ethnic anigi when a canary brana traguna war gi type to chauba weapon sing orga foreign handsing the git or kanda tor abra haibagi madu find out tongna ba koi sangre sugnurum da BSF personnel ama soi madugi adu yam ka hena khudong seningai di oidre adumai ta guna combing operation ju sathare aduga amana I media gi khuthang da clarify tawningi some section of peoples aduga some section of the security forces moina buffer zone na wa ma toina sene masi si buffer zone have a ko state government gi oina security gi home department gi natragana DG gi natragana advisor gi site gi buffer zone ba jaga ma koi manipur da leite buffer zone na area khaidong na bagi country to country natragna topa tawnabagi type madugi poto ekhoi da leite ekhoi gi sidai da logi sensitive oiba area sing hot spot sing irang kanba jaga do bod maina sensitive zone or hot spot na har kana madai da security deploy to ba madai operation to no amani adaga sidai da buffer zone sidagi na si sangba ya natra sangba ya de ba adugma santoi ba pot khara madu leite some area khara da paramilitary forces
particularly amakakna madugi sigi buffer zone ni lay kholi gaina haiba time madu immediately ai through pinga sigi media sigi kenota madu buffer zone haiba wording or madugi jurisdiction madugi boundary state government gi one laite manipur gi manungda anytime anywhere any forces na sangaga operate to ba manale besing khaba ya gi hak boina pi hujiksu lolen phai gi da thoiba thogdoksi makha chatharaga de khoi ai ngasai ADGLO dai instruction togre haiba Central Paramilitary Forces in the operation to the effective oidragadi hena effective oinanaba special commandos state killer special commandos sing with bulletproof vehicles in the konana thazal lakanda harel lolapan jaga do operation to godabni haidna gi instruction pikre madu other ground situation du yenga kanda makhata bai khoi chathagani I assure to the people of the state chigi manunga leba jaga amata da akhoi law and order state sigi yahundana ngakdana thado ga thamoi hoi matam khara akhoi masil marak to oigi hanagi gadra ngakna rakadra tongna gi gadra haibagi observation period to khoi government madugi lay as a guardian as a government aduga madugi inchi magi jaga da khoi gi state ki law and order gi or state ki integrity ki mata da khoi na thado ko budi laiti hai bisima manipuri prajamayam da khanganjari aduga amana khoi relief camp da leibiri mayam yamna awa thengnare awa thengna basi khoi leibam chabham gina thai sa da ba khota ba mayam ama khoi thengna da banate adu huji phaugi manung da khoi laugi na hana ina haijaba adugi do paisa thadokre lau uhodu basingi adagi amana mi amamam da rupa lising amamam pibudo family da nataba mi amamam da lising amamam pibasi khoi ahumlak anirak togre aduga ahum subagisu akhoi thadokre amamam da mioi lising yang khima pan ga chani pan ne 59800 ni sidai dai khoina lupam karor manga ga lak marfu draga ni pan ni amamuk thadok pada ana punna karor tratet ka yang khini thoisi mokho gi pocket money ojena ba lising amamam gi sangda ahum lok subagi oina sima thadokre hai bisima mayam na thamjage logi duga aduga relief camp sing dai khoi mayam gi ngahak entertain tongna ba ngahak relax tongna ba TV aduga set top box koi pa karor hunga sing ku tha taruk la kun tha truk sang na khoi provide tawjeri athuba matam da su khoi gi laifam chafam yam nungai tana leiba jaga sing khoi su DC sing da khoi survey tongna ba haijagre yam nungai tana Kara khoi se suppose prefabricated sariba thawal soragi mangga leba ITV la pon gido saraga hongjalu yada dana leba su yawbo ana adu gumbadu da moi laigidam nina saruga leitre aduna madu hongjalu yada badu laibada di moina community hall da karida school da laibada ni waida ba ada moi gumba jaga moi gumba siso khoi mafam sana khoi government gi quarters khoi mi leitriba aduga thamani natraga ani hum mari ma se na ya ga da ba jingoi ga di khoi government quarters sing da bhaw da moi se accommodate tongna na ba ge khoi yang pan hojik survey tokjari ana miyam projai mai bil sing alaman sing maroina wana khangbi ri sing unolong nei khoi atu ba matam da some relief oi ga da jaga khara khoi yenga ga mayam sip tongna ba hona jarke haidana masimaga ai mayam da isle naw media gi kuthang da ai khamjage atai di aina mayam da general appeal ama togjening basi hojik thokna riba conflict sigi khudong chaba lorga akhoi makhal makhagi organization mayam ama thola kanda manipur gi praja misam singda yamna mipai ba piba yaba tujung ba piba yaba thabak thorong kaya tawrak pasi masi ai lepina ba haidana ngasi gi sugumba numisida mayam da appeal tokjari ngasingmak oil pump thingi karigino oil pump sing da changa aga thaw hapu halo na halaga paisa piram na sakki thaw do di sing nate do khongba nei su we aba thaw ga thaw nate do thaw oil pump sing do adagi moi paisa piraga leiraga porei ni do ado kano dagi turin dagi sing han badona patagi sing han badona hapu chakra di matugi sense of humanity du krai de chakre sense of belongingness state sigi macha oi bagi du krai de chakre adu du na leba kramaina kan ga do riba du gi mentality adu gi wakal
ai sidagi mullaga puni na khali baduna kramaina ai leba kan gedori adugi thinking masi je ai yam soft language da mayam da masi to biganu haidana ai haidi sorok lamjau da department khuding da changa ga development project khuding makta ai khoi gi si pi gi damni ai khoi gi adu pi gi damni pi draga di phagani pungani na tawriba laikai da changa ga gari mulliba department sing da gari mulliba tawriba se laiba kan je na lan thoka kari gino som do gonsa lai je kari gino why laiba kan na ba yang na ba lan tarak pa ki thengna si na lan thok pani hairaga kari gino ai khoi gi praja sing do gonsa laga paisa khariba engineer sing phariba phuriba और डेवलपमेंट प्रोजेक्ट डिस्टर्ब तौर करी प्रजा लेना लेबा की चटपद अवाट प्रजा लेरी कोई सी वाले है प्रजा मैम सोरोक खाई पीरईदुदी प्लीज गाड़ी मुनब यूम चंग डिस्टर्ब तब बिजनेस तौजरीब कांबू की चंग थोंग लोनसनब ऑयल पम्प लोलीब तौरीब लंबी टैक्स खोमीब कांगपोपीद तौरीब पोसी अखोई येंगी हुजिक फावबो येंगी अखोई थानिबा मापन सुरे अखोई येंगी ट्रक सिंगदगी खोमीबा पैसा लौरीबा कयांग कुइननो नखोइना अखोई मयाम की हेलगा तौगदोरसे मीगी लिमिट हाइबा मले लिमिट खांगबा ngambagi लिमिट हाइबा मले मधु था निपान मापन तरा सुराबनिना गवर्नमेंट दा मधुगी खांगबा ngambagi लिमिट तो अखोई लोइसलाए अदुना प्रॉपर्ली सोंगरिबा लानसिगी थेंगरिबा कॉन्फ्लिक्ट सिगी पॉलिटिकल सॉल्यूशन पोरंगना होनबा पीस डायलॉग तौना होनबा वारोइसन पोरंगना होनबा ओके मधु अखोई गवर्नमेंट होनरी डिफरेंस एंगल दगी होनरी मागी अपाम्बा अनिंगबगी ओइना तौनरी मरक सिदैदा अखोईगी नोंमगी संगद्रबा यादबा पोलम सिंग दगी टैक्स लौबा लंबी दा सोरोक दा ऑफिस दा हाइस नॉट ओनली हिल्स एंड वैली अनिमक्तनी अन हाइबा पोसे अखोई लेपिना बायना अपील तौजरी अदुगा अमना ऑर्गेनाइजेशन से पक्थोक दा थोलागा मोरे दा खंगदे कांगपोकपी दा खंगदे अदगी जोचानपुर दा खंगदे इम्फाल ईस्ट खंगदे थौवाल खंगदे ऑर्गेनाइजेशन से पक्थोक थोला कांदा अखोगी यामना एंटी नेशनल ओइबा मोइगी हिस्टरी सु करी सु खंगदबा गी मवोंग इंडियन कॉन्स्टिट्यूशन करी सु नैनदबा खंगदबगी मवोंगदा इनिंग पैदा इरकपा पोसिमसु आई लेफनिंगे अदुग मरोइना एडिटर इसिलिनाउ सिंग मरो पांगसिंगसु अदुगुंबा रीजनेबल ओइदबा मेरमान तादबा प्रेस स्टेटमेंट का थोलक पसिदी पंगफोंग फोंगबिदना बसो यापिल तौजरी मरमनि मदुना अननेसेसरी द मयामदा टेंशन हेंगल लेब काय दनो मखोगी एंसेस्टरियल लैंड गायना मणिपुर कनागी एंसेस्टरियल लैंड मणिपुर से मणिपुर नि ने कोई मणिपुरी मयाम की नि कनागुम कम्युनिटी एंदगी एंसेस्टरियल लैंड गाय मागी लेरिबा जगह दु स्टेट टैक्स सिरगा लेनरी से हाउस टैक्स खंगदे रेवेन्यू टैक्स खंगदे कोई इम्फाल लेसे अखोई रेवेन्यू टैक्स थीरगा लेरिबिने अखोई लेस आई युंगा लेरिदो लोइन टैक्स थीरिबिने अखोई और सिगी सेंस सी लौथोखरकांदा हेक्ते मयामदा चक थिनबगी वाहे वता ngang खोटप तौबा सी खरा लाइक लाइसु हाइबसु फनेयाम लेनरबनी अखोई कम्युनिटी मयाम से आईएएस आईपीएस एमसीएस मयाम सु यावनरबने दो प्रेस स्टेटमेंट गुम थोमदाय कोलमदाय खरगा मोइगसु तानरगा खरगा गाइड तौबिरगा बा सम गुंदा खरदुना दम लुसिंग चखरदे खै लेबाक से बिरा लाकनी होय लेरिबो पोसिदि पूरा एंटी नेशनल टेररिज्म की मेंटालिटी दे तौर प्रेस स्टेटमेंट होए ngasi ITL में थोलैब लैंग्वेज का दु याम तन बाय ता अदो मोय कोई बुदी लोगी मतुंग इन कोई तबम थोब गवर्नमेंट की कोई तौनी कोई तुमिना लेरोय बट तबुदबो मयाम द पैनिक पीबदो अदो पेहनिंग दे हाइजेबन न वाफम खरसी तौरगा तै डिटेल्स मगी सस्पेंड तौगिबो खोकिबो डिटेल्स में आमदुदी फंगगना फंगबिरे मयाम द फंगद्रगदी अखोइगी सी एमपीटीसी की लापदा सिंगारेब की लापदा कयाम सस्पेंड वासिंग कना नंबर करी लोइनसदा लैरबनी मदु फरेन दरकार लेदि लोबियो हाइजरगा ऐ मयाम खुरुम जरी थैंक यू